Hello isin now meow welcome back again ngasidi kaino oina charge yen mafai se oina chiige yen mafai manga ne meam chaba ngamra bi yeng se ado meam nusibidina aigi channel sibu meam na subscribe to biramo habdi subscribe to biramo 4k yawna ba kitang ngai re ko ado meam nusibidina subscribe to biramo ado meam ngasi ai chagda bisidi kaino ne ba ko yen mafai leire adagi sida singju leire adagi sida mai chikakani yen mafai manga ne bako si chawa ngamri yang si aina thongai ben si ti pa hawal lage na meam charge mai ma haw haira ge meam hawge han me se asi hana adum yot sil lage ta pulak on yot lage pare meam phagi su to do hawge meam han me mafai ma lo ko charge 참으로 있는 거면 मैम सिदा सिंजू ले रहे मैम ची मिमी सिंजू ने मोर सारे सिदे हाँ इनको anh thùng bay ra không nghe dòng hảo cái man thùng bìm nhá man thùng cái hộp bây giờ hầu bố thì điện hầu ha mà tao mà nữa cái thùng bố khôi bây giờ thấy mà lại 미스 좀 나.
Khó. Một cái khó. 나코피가 미미가 싱주 tꯧꯕꯅꯦꯕꯀꯣ ꯃꯌꯥꯝ 나코피 미미 ꯁꯤꯡꯖꯨ ꯇꯧꯕꯁꯦ ꯍꯥꯎꯋꯦ ꯑꯗꯨꯅ ꯉꯁꯤ ꯉꯝꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯐꯩ ꯑꯅꯤ ꯆꯥꯈꯤꯕꯗꯒꯤꯗꯤ ꯄꯨꯛ ꯊꯜꯂꯦ
ꯑꯁꯦꯡꯕ ꯑꯁꯤ ꯃꯐꯩꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯌꯦꯡꯉꯨꯕꯀꯣ ꯁꯤ ꯑꯅꯤ ꯆꯥꯕꯗ ꯄꯨꯛ ꯊꯟꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯁꯤꯟꯕ ꯇꯥꯕꯅꯤ ꯉꯁꯤꯁꯦ ꯉꯝꯗ꯭ꯔꯦꯍꯦ ꯌꯦꯟ ꯃꯐꯩꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯌꯦꯟ ꯃꯐꯩ ꯆꯥꯎꯕꯅꯤꯅ ꯄꯤꯁ ꯑꯅꯤ ꯇꯔꯨꯛꯅꯦꯕ ꯃꯉꯥꯅꯦꯕꯀꯣ ꯑꯅꯤ ꯂꯦꯝꯕ ꯑꯍꯨꯝ ꯆꯥꯈꯤꯕꯗꯤ ꯄꯨꯛ ꯊꯟꯈ꯭ꯔꯦꯕ ꯑꯗꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯖꯅ ꯇꯧꯔꯛꯀ ꯆꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯉꯝꯁꯤꯜꯂꯒ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯆꯤꯛꯀꯟꯁꯦ ꯀꯩꯅꯣꯁꯦ ꯃꯐꯩꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯅꯤ ꯂꯦꯝꯃꯦ ꯑꯩ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯉꯝꯃꯒꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯆꯥꯒꯦ ꯇꯧꯕꯅꯦꯕꯣ ꯑꯁ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯑꯍꯨꯝ ꯆꯥꯈꯤꯕꯗ ꯑꯗꯨꯝ ꯄꯨꯛ ꯊꯟꯕꯅ ꯍꯥꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯥꯎꯁꯨ ꯆꯥꯎꯋꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯍꯟꯗꯛꯁꯦ 4K ꯌꯧꯍꯟꯅꯕ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗ ꯅꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ